Shuda Labour Kuki Kulai Paibani Haibasingna Ngarang Ayukang Pupi District IT Rota Labour Makui Asang Amadi Tanamba Nagagi area da ambush Sataduna Hat Kraba Nagamicha Marigi Hakchang Amadi Asokpa Ama Senapati District Hospital da Security Force na Purakray. Tawdok tofam da ngarang mag Security Force Yoksin Bangamda na Maram Oiraga Asiba Amadi Asokpa Singadu Putok Pangamda na Lakibani. Maruina ambush Tokpagi Pau Adu Fangbaga Imphal Romdagi Changkiba CRPF ki ahenba personnel sing IT Road ki T Waichong area da Kuki Furup ki miyam na Tatuna Thamkibani. Masigi wahauda Nagas sing nasu ngarang numedang Senapati SPG office da Thomzinduna Asibakchang amadi Asokpa sing adu Senapati da Puthok Halu Haiduna Khongjang Jangsinkibani. Adabuti Waichong area da athingba piramba Kuki singa security forces sing aduga yanaba purakpadagi ngasi nongalamdai mafam aduda yausinduna laikhidraba singi hakchang amadi asokpa miyoi adu laukhatlaga Senapati District Hospital tamna purakibani. Laikhidraba singi hakchang purakpada Nagas singna khundariba mafam singda miyoi kaya thoglaktuna magi khulmapa da laikhidraba singi mafam da ikai khumna butki. Laikhidraba singi hakchang singadu Senapati District Hospital da Purakpaga Deputy Chief Minister Losi Dikho MLA Awangbo Nyuma Yauna Naga MLA Singh Naga CSO Singi Luchingba Singh Naha Amadi Mahairoi Singh Yauna Masing Yamlaba Miyamna Pareng Leptuna Oklaba Matungda Laikatuna Ikai Khumna Botki Amaromda Laikhidraba singi hakchang marimak postmortem tauba loikrai loinana Naga People's Organization na Laikhidraba singi mafamda chawni ikai khumnabagi thauram ama hayeng pangthoklaba matung Jawan kining khulda punduna Lairon Changani hairi ngarangi ambush aduda hinghauraba Gaikamang Ringkang Mai na phongdorakpagi matung inna ambush adu makhoi taruk na Bolero camper ama tongduna Mahausagom Makui Khuldagi Senapati Tamna Tholakpada Camouflage Machugi full uniform set pa amadi nongmai matonda Angang ba Machugi ribbon kiba Kuki Kulai Singh na Chatharakpani haina paudamki. Koi gari da mi truk tongraga lae aduda mi maridi sikhre mi ani di hinghawe aibu su khutta pallaga aidi chongraga amuka chellaga aidi amuka hing moigi mening da aidu chong tamda moigi mening rom da aidu lakhre adu moi busu udi uni moi mi ani tawraga phamdu ai uwe sam sang su leye sang su leye uniform full hape yam do moigi nongmai maton da su moigi rifle maton da su red ribbon do dum pullaga moi kapraga lay do ai moi mening digi laraga adum loina sengno uni ai adu digi ai su leng mangam devni sokrabni ne ai dum pham amada napi gum pham amada phajana lotla moi manakta lotla ai adum laikre moi bo sengno uni adung hak leraga moi adu dead body gi gari su moi na laraga keno digi si lok mkhada in thaw do ai adum uni Nakalamaromda Laikhidraba Jawan Kining Khulgi Chairman Wisobo Saranamaigi Manau Nupa Wicham Dinbauna Ngarangi Tamtiraba terrorist singi thawong adubu chenaba miyoi singbu lengak na thuba matamda faduna cherak pipiu haina demand tawrakli mana makhadana mahaki mayamba Wisobo na Laikhidaba sina imung manungda menkhatpa ngamlaroidaba achoba hoba ama leibagi mathakta Naga community gi oinasu achoba mangjaba mani Loinana sigumba icham chamjaba miyoi singbu hatlaba matungda Kuki singna NSCN IM amadi Jet UF ni haina maral sizinnaba sisu yaningde Lengang na thuba matamda mihada sida chenaba miyoi singadu phaduna akanba cherak pigadabni haiki Everyone, every responsible citizens of this state, every responsible citizens of this nation, not to label my brother as a ZUF cadre or an Asian IM cadre, because he is a social worker and he doesn't have any involvement in any sorts of this underground or any kinds of insurgent groups. We would like to demand justice. We are not seeking for a revenge towards the cookies. We're not seeking for anything, but we want a speedy trial. We want facts to be established and we want justice to be given swiftly.